Huntagi mayokta lalhoriba resistance forcing katha tamda saksinkhre. Myanmar huntagi mayokta lalhoriba resistance forcing na Saigang region da laiba katha da saksinkhre hairi. Hunta lanbi na artillery amasung air strike sing chatharakpa kaya mayoknabadagi resistance forcing adu katha tamda saksinkhibani katha township asi Saigang amasung Kachin state ki ngamkhaigi saruk sing da laiba mafam ama oibata natana Myanmar hunta laigang na pangthokpa ahan batangka kimi khala yawba township amani haukiba Nomaijing numita hunta laigang na bot masing thibagi thabak chatharigaida resistant group sing na military regime gi mayokta akanba attack sing chatharekhibani thajaba yaba paw amana resistant group sing na katha township pumbada question na thamkibaga loina mafam aduda lairiba hunta lanmi gi light infantry battalion 309 mapung fana question kri hybrid resistant force sing na hunta lanmi ga residential ward manga amasung nipan da chawna khuthongnari Ward number 7 da hunta lanmi amasung resistant force ki marakta chawna khuthongna khibada natana nongthakta gi landa chathakibadu yum kaya sumai chakhi hari township asi ngakthongna bagidamak Myanmar hunta lanmi na resistant force ki mathakta nongthakta gi landa chathaduna akan attack sing chathakibada township aduda lairiba mioi sing ki badagi mayum thadoktuna chenaki hari sagolsen numit ki ahing da su hunta lanmi na aircraft sizinaduna township adugi mafam kaya da bom yangkhairom thadaduna landa chathaki landa aduna maram oiduna township adugi ward number 5 amasung nipan da mi amada lainadre hari Arizona da private helicopter kaibada mioi mari sikre America ge state ama oriba Arizona da laiba jingi mafam amada private helicopter ama kaibada maduda tonglakpa mioi mari sikre haina official sing na phongdokre Laikhidraba sing adugi manungda chahi 68 suraba helicopter adugi pilot chahi 19 surabi nupi ani amasung chahi 19 surabi nupi amasu yawki haina Final County Sheriff Office na social media da phongdorokpaga loina makhoigi maming mathadi khangalakpa leitri helicopter pokhaibagi thawdo adu Phoenix tagi mal humpuga mari romlapna leiba telegraph canyon da ayuki pung taragamathoi taba adwaida thokhibani haina sheriff office na phongdoraki helicopter du kai khibaga mari leidana Federal Aviation Administration amasung National Transportation Safety Board na makha dana thijinbagi thabak chathari hari helicopter adu canyon dagi mal kungama palamna leiba Queen Track town da leiba airport amadagi paikibani hari helicopter kai kiba mafam adu chingnungi arapa mafam dani hari Bihar gi laisabi sing lupa lising kunda fangi hairubagi wathok oikre luhongna bagi damak Bihar dagi laisabi sing lupa lising kun manga da fangi hairubagi damak Uttarakhand Minister Rekha Arya gi mapuroiba Girdari Lal Sahu gi wathok ama thoankre haukiba thada Almora da pangthokpa thoram amada haikibani haiba mahaki wafam aduda opposition congress dagi loidana Bihar State Women Commission dagi yaningda bafongdoklakre Rekha Arya masamo state adugi women and child welfare minister ni wathok chat oirakhiba matung sahuna lale haijaba warol ama thokre magi wafam sing adudagi BJP na lapthokre al oirabada luhongba fangadra nahangna luhongba fangrabadi aikoina Bihar dagi laisabi ama purakani lupa lising kundagi kungunga manga fawbi manungda mafam aduda mahangna ama fangani haina thoram aduda mahangna haiki mahaki waising adu Selainana chalhankre amasung marup amagi luhongmagi matangda mahakna khanakhiba khaktani hairaduna sahuna video ama thadoklaki aigi waising aduna kanagumagi mafamda sokhiba tarabadi ehana khut lonaduna lale haijari haina mahakna haiki BJP gi state unit na su statement adu condemn tawki amasung lapthokna bahonaki is haibase ason mana te peace na tuhat na hetpi babu ngakthokli KCP Kanglaipa Communist Party KCP gi Polit Bureau Standing Committee ki Chairman Ibungo Ngangomna anauba chahi 2026 ki mangoina chahi asi lakpada miyamda phongdorakhiba paujel cherol amada Manipur asi amata oiminaba yellow furup singini amasung nungsinadaba pokhanaba sinba singina ti hairaduna ingtapa haibasi asonba amana ti masina tuat nahetpi babu ngakthokadawribani hairaduna Kanglaipa ki tungi laibak asi hairiba wafam asi khangminaba amasung eikhoina manglomda chakhanminanabagidamak lauba thogdangi makha pongani hairagli cherol asida makha tada hai anauba kumja 2026 laklabasu Kanglaipak tadi balance thajanadaba amasung mioi lising kayagi yumsing ut olhan khibayawna hingbagi hak manghanbibana chingbagi awa chaitheng leri civilization ama oina luraba Kanglaipak ki fibam asida political amasung moral gi yauna ekhoi gi nungsijaraba miyamda achumba pungning loksing piba haibasi aihaki ithawni hairi cherol asina makha tarduna Meitei amadi Kuki jo community gi marakta kumja 2023 gi mi ahumdagi thoragliba irang asina community gi animakta tongjaba karimata laihande masigi ona tainabada masing yamdaba mioi natraga organization kharada irang asina tongjaba haibadu oheli miyamna asi na marakta wana khanglingei da mioi khara asina nongmagi charang na basigi khudong chaba lauduna ina khunmagi chang hingalakli makoina khudong chaba lauba yaraktraba matamda community anigi marakta amu hanna balance ki thodok thongnaba insenduna makhata na kanaba launaba honari masigi chapchaba khudam haibabu mamang chehigi
December 18 Torbungda Kuki Jo narco terroristing na nomai kapsilakhiba adu Meeoi group khara asigi strategy ni haibadu mayek senglabani pumnama asigi mathakta lamdam sigi chingi mafam singda popi thabana mangtha halakliba asi ekhoina thawoidana leiba yararoi asigumba fataba thawong asibu akhanaba community amakhaktang da taina duna leibagi mahutta hena kupna yengsinuna thawong asidagi karamba organization natraga karamba Meeoi na sel khwaidagi yamna fanglibage haibadu khangdoktuna thabak paikhatpa hobo chungani kanglaipa ki chingsingi mahausa gi fibam kaitha lakpada natana Meitei amadi Kuki Jo community gi marakta khanahalibasina pendraduna Kuki Jo narco terroristing na Manipur dagi haukiba Nepali kharaga khosamnaduna Nepal da fauba makhoigi narco economy asi Chandokna Batharang Tare Kanglaipa Communist Party KCP na fangba khanaba paugi matung ina Kuki Jogi popi thaba Meeoi sing asina Nepal da lona yadaba mawong da popi thanaba thabak amuk paikhale haiba khangmangamlakpani hariba sing asi yengluraga popi thaba amadi masige akoibada semgaliba narco economy asina lamdam sida thokliba charangnaba thawdo asi communal oiba thawdok sing asi thohanbagi khwaidagi chawba maram oiri haibadu miyamna khangnabaga loinana thawong sing asi Kuki Jo narco terroristing na narco economy asidagi makhoigi oiba sendong gidamak tawbani haibadu mayek sengna khanglei KCP na thajai madudi balan oiba mawongda umkhanaba natraga tongan community anigi member singna khana chainaba haibasi sumnagi communal oiba akhuba miyeng amakhaktada yengba yaroi asiguma thokdoksing asi ahanbada localized oiba Meeoi amadagi haudorakpa natraga situational issue oina yengbaga loinana thijinba mathau tai umkhatnarakpa khudingma communal oiba miyengda yengduna leiba tarabadi achumba du phumjin khigani miyamgi emotion Kamlaktuna Henna Fingannarakani amadi asiguma thawong kaya asi sem saduna thogalaga khudong chaba lariba Meeoi sing adugi khubam nungda ekhoi pumnamak tagani haibasi mayek sengna khangba fai demography da ahongba lakhanba haibasi ekhoigi population yamjadaba lamdam asigumbada irailangna yengsindaba thokhanba chumloi masigi thodang khudimak lengangna pufam thokpani hauzik asi Manipur gi aroiba test amani masibu haina handle tawgadabani MP Bimol hauzik asi Manipur gi Aroiba stage amani haidaduna masibu haina handle tawba amasung lengak loi sengnasu signa amadi thausil haina laksinba changi haina Inner Manipur Parliamentary Constituency gi Congress MP Dr. Nongsa Meeoi koijamna phongdokre wafam asing asi lautak pat ki Sendra gi lake front ta pangthokiba lautak Khojailov Bisnupur gi Tarangamathoi suba chahigi kumon thoramda athoiba mithunglen oina saruk yaraduna mahakna phongdokhibani MP na makhata na United States na bomb thadabadagi pumloi loiraba Japan na kumja 1968 ta Olympic Games ki yumbu oiba ngamkhriba asi lamdam aduda leiriba Meeoi sing adugi mawong matawgi makha poli aikhoi isagi asonba khanglaga semdoknaba amasung menkhatnaba honasi aduga aranba leiraga susum thoknaba honagadabani haiki aikhoi self correction tauba yamna tangai fadi haiba wafam su phongdokhi ngasigi thoramda loop asigi president Laishram Birbabu na thoramapu oiraga Manipur Legislative Assembly gi secretary oiramba Mutum Ramani amasung Elvigo Circuitals Private Limited ki founder amasung managing director amadi KNK Group Manipur gi chairman Ningthaujam Uttam Kumar na ikai khumdaraba mithunglen sing oina sarugyaki thorongi manung chana loop asigi tara suba chefong loktak khol su athoiba mithunglen amasung Ikai khumdaraba mithunglen singna phongdokhibaga loinana Ningombam Revika na katpa Ningombam Prem Kumar amasung memcha Moirang Saigi manasu miyamna thoidokna kumbi ina khunbi haina sakhangnabi Meitei sei sakpi wahengbam ina khunbi da lanthok ikai khumnaba utki mana asida seloina lupa lising tara sol ama amasung citation ama yawki thorongi manung chana Saisakpa amadi saisakpi singi manungdagi oinam nungsibabu amasung nganthoi Ningthaujamna khunung isai khudol tamki thoramasida mana asibu kalakhiba Ningombam Revika gi wafam thamkhibaga loinana mana lanthoklabagi maikaidagi su mahaki thamoigi oiba warol thamki loinana Khorjailub asigi laikhidaba thaupubasingi mafamda laishu katuna ikai khumnaba utpaga loinana lub asigi secretary na chahi tara surakpa kumon thorumga mari leinaba paudam miyamna thamki February 22 da union lengaki mayokta trade union singi nationwide general strike Mamang thagi 22 da pangthokpa Central Trade Unions Organization gi akhanaba mifamna BJP na luchingba NDA lengang na mapungfa na sem saba loidabada natana chanagadaba rules and regulation amadi karamna organized amadi unorganized sector gi sinmisingda social security gi khudongchaba sing phangangadaba draft rule puthoktana November 18 dagi anauba labor card mari chatna halakpagi mayokta mathang thagi taragani thoida lebak sinba thungna general strike ki khongjang changsilagani hairi khongjang asi mai pakhanaba AITU gi Manipur State
ST-nasu sem sare hairi. Royal Enfield ama hurankhre ngasi numinang chawrangna pung 9:30 rom taba matamda Imphal gi Khwai Brahmapur Naga mapalda leiba Sanalaibak Pauche gi office mamang kha thangba parking da khamduna thamba Royal Enfield Mature 350 registration number MN06 SQ 9614 ama huralaga puduna chatkre pauche asigi office ki CCTV footage tagi fanglakpa report ki matung ina pauche asigi paumina mathau tawringai da hariba gari asi tongan ba car ani da lakpa huran makhutpu amana solon duna thamliba gari asigi so thugairaga huduna pukhibani hariba gari asi huran basingna so pakaiduna hukraba matung wahengbam laikai tamna thauki huran basing asiga lakminaba car amana Royal Enfield gi matungda aduga atopa gari amana Chairap Court ki mamangda thoduna chatki. ST line gi wire tatlaga tarakpada mioi ama maina chingduna sire ngasi ayupung 10 rom tarakpada phagokchau ikai PS na konba Saiton Litan pokpida masagi ingkholda thaba mana masing ising chairuraga mayumda halakpa mioi ama lambida chingba electric ki ST line gi wire ama tatlaga tarakpada maina chingbadagi laikanna ba da kanbangam da laikhidraba mioi adugi maming takilamam Kiran Meitei nifu kawi Saiton Litan pokpidagini thawdo sigi pau tabaga police na mafam aduda changchenduna yengsinkre hari. Leipak apunba kholaw gap de gi lokachar ke ngasi su taijangi lanfam da Kuki Kanabi amadi PDF sing Meitei Nongsa singi khutta fanayam na tatle hari. Ramba tengo gi PRO Robin Mangang khwarak pong update gi lokachar ke hek pokcha bana chabu sum da gi lupa lak ama khaktang da yon bangamba mama mapanoi ani paisa kayamuk yamna chillabano Kiam chawa problem lairabano yam tangai fadaba oiradi 80 na lupa 10 dang khainaraga pibada lak manga di irai laina piba ngamgani nabukchel aduk pikpa tukachai